Nam haduna senkai tumkai tobada chenabani haiba luna thinkraba Lalhou PREPAK pugi nupi ama yaona meeoi ani ngarang Imphal District Police na phagatpa ngamkhre loinena chai helaklaba Manipur gi irang asiga mari lenina security force na leptana paikhatpa thi bohmbagi thabakta Kaching district amadi Churachandpur district ki towan ba mafam singdagi kuchukulai sing phagatpa ngamkhre police dagi phangba paugi matungina luna thinkraba Lalhou PREPAK proni haiba meeoi ani atudi Salam Ningol, Laurembam Ongbi, Bambam Debi Chahi, Nifunitoy Amasung Chahi Nipumapan Suraba, Kangabam, Sanatomba Sing Atopaming Amubakawi Haide. Makoi Anidagi Police na Selo de Lopalising Kuntra Manga, Honda Activa Ama, mobile phone, Ohum Pagat Pangamki. Nakalamburum the Housing Lotion than a lady ba Iranga Saga, Mari Lenina, Security Force na, Chatakiba Tibombaki the Churachandpur District, Kengwal Village Dagi, 12-bore sniper Nomi Ani, Magazine Yauba, 9mm pistol ama, gas can ama, semdoglaba .303 rifle ama, 12-bore single barrel Nomi Mari, long range tear gas cell ama, tear gas smoke grenade ama, rubber bullet ahum, anti-riot stun gun ama, improvised heavy mortar anigalona, kapayariba maruani phagatpa ngamkhre. Loinena Kaching district ki manung chanba Hiang Lam Hiran Mai Hiang Khongdagi country made 9mm pistol ama detonator yaudaba 36mm K1 hand grenade ama 2-inch mortar cell ahum BP jacket ani vetri yauna Baofeng handset ama phagatpa ngamkhre.